ꯑꯩꯗꯤ ꯏꯪꯊꯝꯊꯥ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯌꯦ꯫ ꯄꯣꯂꯥꯡ ꯊꯥꯗꯗꯤ ꯏꯃꯥꯏꯄꯦꯝꯃ ꯑꯩ ꯁꯣꯔꯒꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯍꯣꯜꯂ ꯂꯩ ꯈꯥꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯥꯇꯣꯟ ꯆꯤꯡꯈꯠꯇꯣꯏꯔꯣ? ꯍꯣꯏꯌꯦ ꯅꯥꯇꯣꯟꯗ ꯗ꯭ꯔꯣꯞ ꯊꯥꯗꯕꯗꯣ ꯅꯥꯇꯣꯟ ꯐꯨꯟꯕ ꯐꯕꯅꯦ꯫ ꯑꯆꯨꯝꯕ ꯍꯥꯏ ꯏꯇꯥ ꯑꯆꯨꯝꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯀꯩꯅꯣꯔꯣ? ꯏꯇꯥ ꯃꯃꯤꯇꯥ ꯋꯥꯏꯒꯤ ꯍꯦꯔꯣꯔꯣ ꯑꯆꯨꯝꯕꯁꯦ? ꯈꯪꯗꯦ ꯂꯥꯏꯞ ꯊꯥꯔꯤꯕ ꯑꯆꯨꯝꯕ ꯍꯥꯏꯅ ꯑꯃꯈꯛ ꯏꯔꯛꯏꯁꯦ ꯀꯅꯥꯅꯣꯕ? ꯃꯤꯡꯅ ꯅꯨꯄꯥ ꯃꯥꯜꯂꯒ ꯁꯣꯝꯗꯅ ꯍꯥꯏ ꯏꯇꯥ ꯍꯥꯏꯕꯗꯨꯒ꯫ ꯑꯆꯨꯝꯕꯕ? ꯎꯝ ꯑꯩꯗꯤ ꯃꯃꯤꯇꯥ ꯋꯥꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯩ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯡꯕꯅꯦ ꯑꯃꯨꯛꯁꯨ ꯏꯔꯛꯏ꯫ ꯃꯥꯜꯂꯤꯀꯣ ꯏꯇꯥ ꯃꯃꯤꯇꯥ ꯃꯥꯜꯂꯤꯀꯣ꯫ ꯈꯪꯗꯦ ꯀꯅꯥꯅꯣ? ꯑꯆꯨꯝꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯣ ꯇꯥꯔꯦ꯫ ꯏꯪꯊꯝꯊꯥꯁꯤꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯅ ꯇꯨꯝꯗꯅ ꯃꯤꯀꯞ ꯊꯣꯛꯑꯝꯃꯅꯦꯕ꯫ ꯏꯪꯊꯝꯊꯥꯗꯤ ꯄꯨꯡ 8 ꯅꯤꯄꯥꯟꯗꯒꯤ ꯇꯨꯝꯅꯕꯅꯤ ꯃꯅꯤꯄꯨꯔ꯫ ꯃꯥꯟꯕꯔꯅꯦ ꯃꯣꯃꯤꯇꯥ ꯍꯥꯏꯔꯤꯌꯦ꯫ ꯑꯩꯉꯣꯟꯗ ꯏꯇꯥ ꯍꯥꯏꯗꯣꯏꯁꯦ ꯀꯅꯥꯅꯣ ꯃꯣꯃꯤꯇꯥꯒ ꯃꯣꯃꯤꯇꯥ ꯃꯉꯥꯏ ꯑꯇꯩ ꯀꯅꯥꯅꯣ? ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯗꯤ ꯌꯥꯎꯁꯨ ꯌꯥꯎꯔꯛꯑꯣꯏ꯫ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯂꯥꯏꯛꯄꯨꯗꯤ ꯇꯧꯔꯦꯕ꯫ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯀꯅꯥꯅꯣ? ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯖꯔꯤꯕꯣꯟ ꯕꯥꯕꯨ ꯑꯣꯏꯔꯝꯒꯅꯤ ꯖꯔꯤꯕꯣꯟ꯫ ꯀꯨꯀꯤꯒ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤꯃꯤꯅꯦ ꯉꯁꯥꯏ ꯌꯥꯎꯔꯛꯄꯗꯨꯒ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ꯫ ꯂꯥꯛꯑꯣ 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 ꯀꯨꯀꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯗꯧꯔꯤ ꯂꯥꯛꯑꯣ꯫ ꯍꯥ ꯍꯥ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ꯫ ꯍꯣꯏꯕ꯫ ꯀꯨꯀꯤꯒ ꯂꯣꯏ ꯇꯨꯝꯃꯝꯃꯅꯤꯗ ꯁꯤ ꯌꯥꯎꯔꯛꯑꯔꯣꯏ꯫ ꯆꯪꯉꯛꯄꯒ ꯃꯣꯏꯗꯤ ꯍꯦꯛꯇ ꯃꯆꯤꯟ ꯊꯤꯕꯒ ꯃꯆꯤꯟ ꯀꯥꯝꯕꯒ ꯍꯦꯛꯇ ꯇꯧꯋꯦꯕ꯫ ꯏꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯆꯨꯝꯃꯖꯥꯠꯂꯥ ꯑꯩꯅ ꯍꯥꯏꯗꯨꯕꯨ? ꯅꯥꯏꯟꯇꯤ ꯊ꯭ꯔꯤꯒ ꯂꯩꯌꯦ ꯃꯩꯇꯩ ꯔꯥ ꯑꯇꯩ ꯅꯠꯇꯕ꯭ꯔꯥ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯃꯥꯏ ꯆꯦꯅꯦꯜ꯫ ꯃꯣꯍꯝꯃꯗ ꯑꯖꯤꯝ ꯍꯦꯜꯂꯣ ꯆꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯇꯨꯝꯕꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯇꯅ꯫ ꯂꯥꯏꯛ ꯇꯧꯐꯝ ꯀꯥꯏ ꯂꯩꯒꯦ ꯁꯤꯕꯣ? ꯇꯧꯐꯝ ꯍꯥꯏꯗꯤ ꯌꯦꯡꯐꯝ ꯍꯥꯏꯔꯣ? ꯂꯥꯏꯛ ꯇꯧꯁꯤꯜꯂꯛꯑꯣ ꯀꯥꯏꯗꯣ ꯑꯣ ꯀꯗꯥꯏꯗ ꯌꯦꯡꯗꯣꯏꯕ? ꯃꯊꯛꯇ ꯖꯦꯠꯂꯣꯝꯗ ꯃꯊꯛꯇ ꯕꯤꯟꯗꯨ ꯑꯍꯨꯝꯒ ꯂꯩꯔꯝꯒꯅꯤ꯫ ꯕꯤꯟꯗꯨ ꯑꯍꯨꯝꯁꯤꯔꯣ? ꯕꯤꯟꯗꯨ ꯑꯍꯨꯝꯗꯨꯒ ꯅꯝꯃꯒꯅꯦ ꯑꯣꯞꯁꯟ ꯊꯣꯛꯂꯛꯄꯅꯤ ꯂꯥꯏꯛ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯣꯍꯝꯃꯗ ꯀꯗꯥꯏꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤꯔꯥ? ꯑꯩꯗꯤ ꯃꯣꯏꯒꯤ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯍꯩꯅꯕꯤꯅꯤ ꯆꯤꯟꯊꯤꯕꯅꯤ
ꯑꯗꯨꯅꯦꯃꯤ ꯃꯩꯇꯩꯂꯣꯟ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯍꯩꯔꯒ ꯍꯦꯛꯇ ꯂꯥꯏꯞꯇ ꯀꯔꯤꯗ ꯆꯪꯉꯒ ꯁꯛꯊꯨ ꯍꯨꯏꯊꯨ ꯍꯦꯛꯇ ꯇꯧꯔꯛꯄꯅꯦ ꯃꯣꯏ ꯇꯟꯒ ꯑꯉꯧꯕꯒ ꯆꯥꯔꯦ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯅꯅꯦ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯑꯃꯈꯛꯅꯅꯦ ꯃꯆꯥ ꯐꯥꯏꯕꯣꯛ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯏ ꯍꯥꯏꯌꯦ ꯑꯗꯨꯒꯅꯦ ꯃꯥꯅ ꯃꯆꯥ ꯑꯅꯤꯗꯣ ꯊꯅꯝꯃꯒ ꯃꯋꯥ ꯑꯃ ꯅꯥꯏꯈ꯭ꯔꯤꯕ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯅꯠꯇꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯃꯦꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯃꯆꯥꯗꯣ ꯆꯍꯤ 2.5 ꯍꯥꯏꯔ ꯉꯁꯥꯏꯗꯅ 2.5 ꯁꯨꯔꯦ ꯑꯗꯨ ꯂꯥꯛꯑꯝꯃꯦ ꯃꯕꯣꯛꯇꯨꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯦꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯆꯍꯤ 2.5 ꯁꯨꯔꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯤ ꯆꯍꯤ 1 ꯍꯦꯜꯂꯦ ꯃꯆꯥꯕꯨ ꯆꯍꯤ 1 ꯃꯨꯛꯇꯪ ꯐꯥꯕ ꯃꯆꯥꯗꯨꯕꯨ 1.5 ꯐꯥꯗ꯭ꯔꯤꯕ ꯃꯆꯥ ꯃꯇꯝꯗꯨꯒ ꯃꯥꯅ ꯑꯅꯤꯃꯛꯇꯣ ꯂꯪꯊꯣꯛꯑ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯌꯦ ꯁꯤꯕꯨ ꯉꯝꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯕꯣꯛꯇꯨꯅ ꯆꯥꯎꯅꯕ ꯌꯣꯛꯀꯗꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯎꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯔꯤꯁꯤꯀꯦꯁ ꯁꯤꯡ ꯆꯦ ꯋꯥ ꯑꯝꯇ ꯍꯪꯕ ꯌꯥꯒꯗ꯭ꯔꯣ ꯑꯣ ꯍꯪꯉꯣ ꯔꯤꯁꯤꯀꯦꯁ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯏꯞ ꯊꯥꯔꯤꯅꯣ ꯀꯥꯏ ꯍꯪꯉꯛꯇꯣꯏꯖꯥꯠꯂꯣ ꯀꯅꯥꯅꯣ ꯔꯤꯁꯤꯀꯦꯁ ꯁꯤꯡ ꯍꯥꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯋꯥ ꯍꯪꯗ꯭ꯔꯤꯉꯩꯗ ꯏꯕꯨꯡꯉꯣ ꯁꯅꯥ ꯃꯊꯛꯇꯁꯨ ꯂꯥꯏꯛ ꯇꯧꯐꯝ ꯂꯩꯕꯅꯤ ꯗꯣꯠ 3 ꯌꯦꯠꯂꯣꯝꯗ ꯑꯗꯨꯒ ꯇꯥꯁ ꯇꯧꯔꯒ ꯂꯥꯏꯛ ꯇꯧꯐꯝ ꯂꯩꯕꯅꯤ ꯏꯪꯉꯤꯔꯥ ꯁꯥꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯪꯊꯝꯊꯥꯅꯦ ꯇꯧꯔꯤꯁꯦ ꯇꯣꯝ ꯑꯣꯏꯅꯥꯝ ꯍꯥꯏꯁꯦ ꯀꯌꯥꯅꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯅꯦ ꯇꯣꯝ ꯑꯣꯏꯅꯥꯝꯁꯨ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯩꯅ ꯂꯩꯔꯤꯁꯤꯁꯨ ꯑꯣꯏꯅꯥꯝꯒꯤ ꯌꯨꯝꯗꯅꯤꯅꯦ ꯇꯣꯝ ꯔꯤꯁꯤꯀꯦꯁ ꯁꯤꯡꯍꯅ ꯆꯦꯅ ꯑꯩꯒꯤ ꯃꯃꯤꯡ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯆꯨꯝꯗ꯭ꯔꯕ ꯑꯩꯁꯦ ꯔꯤꯁꯤꯀꯦꯁ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯔꯤꯁꯤꯀꯦꯁ ꯆꯨꯝꯕ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯔꯤꯁꯤꯀꯦꯁ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯔꯤꯁꯤꯀꯦꯁꯇꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯝꯃꯅꯤꯅꯦ ꯅꯣꯡꯉꯥꯟꯗꯣꯔꯦ ꯉꯥꯟꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯉꯥꯡ ꯅꯨꯄꯥꯗꯣ ꯆꯍꯤ 2.5 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯆꯍꯤ 2.5 ꯇꯣꯝ ꯑꯣꯏꯅꯥꯝ ꯀꯩ ꯂꯝꯗꯅꯣ ꯁꯤ ꯍꯥꯏꯗꯣꯛꯁꯤꯔ ꯏꯕꯣ ꯀꯤꯖꯩꯌꯦ ꯀꯤꯖꯕꯨꯗꯤ ꯀꯤꯖꯗꯦ ꯉꯁꯥꯏꯁꯦ ꯀꯨꯀꯤ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯌꯦꯁ ꯔꯤꯁꯤꯀꯦꯁꯅ ꯌꯦꯁ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯥꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯑꯕ ꯈꯪꯗꯦꯅꯦ ꯇꯨꯝꯃꯨꯅ ꯑꯆꯨꯝꯕ ꯋꯥꯔꯤ ꯇꯥꯔꯤ ꯋꯥꯔꯤ ꯇꯥꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯍꯥꯏꯔꯛꯑꯣ ꯇꯣꯝ ꯑꯣꯏꯅꯥꯝ ꯍꯥꯏꯔꯛꯑꯣ ꯑꯩꯕꯨꯗꯤ ꯃꯩꯇꯩꯅꯦ ꯀꯤꯖꯩꯍꯦ ꯍꯥꯏꯐꯦꯠ ꯁꯥꯏꯠ ꯑꯃꯗ ꯍꯥꯏꯁꯤꯔꯗꯅꯣ ꯅꯣꯏꯒꯤꯁꯦ ꯍꯥꯏꯐꯦꯠ ꯗꯥꯏꯔꯦꯛ ꯀꯩꯅꯣꯁꯤꯒꯤ ꯃꯤꯡ ꯍꯥꯏꯗꯕꯤꯗ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯌꯥꯏ ꯇꯣꯛꯑꯅꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯀꯣ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯦꯝꯅ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕꯅꯤ ꯗꯦꯠ 15ꯗꯒꯤꯅ 30 ꯐꯥꯎꯕ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯉꯥꯟꯕꯤ ꯃꯣꯏꯔꯥꯡꯊꯦꯝ
ꯃꯄꯥꯗꯣ ꯂꯩꯔꯤꯕꯣ ꯏꯆꯦ? ꯃꯄꯥꯗꯤ ꯂꯩꯔꯤ. ꯃꯄꯥ ꯂꯩ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯑꯉꯥꯡꯗꯣ? ꯑꯗꯣ ꯀꯔꯤ ꯑꯉꯥꯡꯁꯤꯅ ꯂꯩꯁꯦ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯗ꯭ꯔꯣ? ꯑꯉꯥꯡ ꯑꯅꯤꯁꯤ ꯂꯩꯁꯦ? ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯅꯠꯇꯦ. ꯑꯣ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯅꯦꯕ? ꯀꯔꯤ? ꯃꯥꯒꯤ ꯗꯗꯥꯏ ꯃꯅꯦꯝꯄꯣꯛꯁꯦ ꯎꯝ ꯃꯋꯥꯁꯦ ꯎꯝ ꯃꯇꯨ ꯑꯍꯨꯝ ꯃꯔꯤ ꯁꯨꯏꯌꯦꯕ. ꯎꯝ. ꯗꯗꯥꯏ ꯃꯃꯥꯁꯦ ꯃꯅꯦꯝꯄꯣꯛꯁꯤꯅ ꯑꯃꯅꯤ, ꯑꯇꯣꯞꯄ ꯑꯅꯤꯇꯥꯅ ꯑꯃꯨꯛ ꯑꯗꯨꯒ ꯀꯔꯤꯝ ꯈꯪꯗꯦ ꯑꯉꯥꯡꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ. ꯑꯗꯨꯏ ꯌꯨꯝꯗ ꯂꯩꯔꯤꯌꯦꯕ ꯍꯧꯖꯤꯛ. ꯑꯁ ꯋꯥꯔꯤ ꯌꯥꯝꯈ꯭ꯔꯦ. ꯃꯄꯥꯗꯤ ꯍꯤꯡꯉꯤꯗꯅ? ꯃꯄꯥꯒ ꯂꯩꯃꯤꯟꯅꯕ꯭ꯔꯥꯕ ꯑꯉꯥꯡꯗꯣ? ꯂꯩꯃꯤꯟꯅꯗꯦ. ꯃꯄꯥꯒꯁꯨ ꯂꯩꯃꯤꯟꯅꯗꯦ ꯀꯩ ꯃꯄꯨ ꯃꯇꯥꯡꯅꯣ? ꯍꯥꯏꯇꯥꯔꯦꯅꯦ. ꯑꯣ ꯃꯄꯨꯕꯣꯛ ꯍꯣꯏꯒ ꯂꯩꯃꯤꯟꯅꯕ. ꯃꯄꯨ ꯍꯥꯏꯗꯤꯅꯦ ꯗꯗꯥꯒꯤ ꯃꯀꯨꯕꯣꯛꯁꯦ ꯅꯨꯄꯤ ꯑꯃ ꯂꯧꯋꯦꯕ. ꯉꯁꯥꯏ ꯅꯨꯄꯤ ꯂꯥꯛꯑꯝꯕꯗꯣ ꯑꯥ. ꯑꯗꯨꯁꯨ ꯂꯧꯔꯒ ꯑꯃꯁꯨ ꯑꯃꯨꯛ ꯂꯧꯔ ꯂꯩꯌꯦꯕ ꯑꯅꯤꯇꯥ ꯍꯥꯏꯅ. ꯑꯃꯗꯨꯒꯤ ꯑꯅꯤꯇꯥꯗꯨꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯑꯕ ꯑꯌꯥꯝꯕ ꯃꯄꯥꯁꯦ ꯃꯀꯨꯕꯣꯛꯁꯦ. ꯑꯉꯥꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯣꯛꯆꯒꯦ ꯍꯥꯏꯔꯁꯨ ꯕꯦꯔꯥ ꯀꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ. ꯑꯗꯨꯏ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯏ ꯃꯀꯨꯕꯣꯛꯁꯤꯒꯤ ꯃꯅꯥꯛꯇꯅꯦꯕ ꯑꯃꯅ ꯊꯝꯃꯤꯁꯦ ꯑꯃꯅ ꯁꯤꯗ. ꯑꯣ ꯃꯄꯠ ꯂꯩꯔꯤꯕꯣ ꯏꯆꯦ? ꯃꯄꯥꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯃꯕꯣꯛꯀ ꯂꯩꯕ. ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯄꯨꯕꯣꯛꯀ ꯂꯩ ꯍꯥꯏꯌꯦ. ꯃꯣꯏꯁꯨ ꯋꯥꯔꯤ ꯌꯥꯝꯃꯦ. ꯔꯤꯁꯤꯀꯦꯁ ꯁꯤꯡ ꯆꯦꯅ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ? ꯑꯩꯁꯦ ꯁꯤꯜꯆꯔꯗꯒꯤꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯝ ꯈꯔ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯑꯗꯨꯅꯅꯤ. ꯑꯆꯨꯝꯕ ꯏꯇꯥ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯒꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯥꯔꯤꯔꯣ? ꯔꯤꯁꯤꯀꯦꯁꯅ ꯆꯦꯅ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯀꯔꯤꯒꯤ ꯁꯤꯜꯆꯔ ꯏꯔꯤꯅꯣ ꯍꯥꯏꯔꯦ. ꯑꯣ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯥꯏꯔꯣ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯍꯥꯏꯔꯣ? ꯅꯨꯄꯥꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯁꯦ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯄꯨꯕꯣꯛꯅ ꯌꯣꯛꯈꯤ ꯍꯥꯏꯌꯦ. ꯅꯨꯄꯥꯁꯤꯅ ꯃꯕꯣꯛꯅ ꯌꯣꯛꯄ. ꯃꯣꯏꯁꯦ ꯃꯕꯣꯛꯇꯨꯁꯨ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨ ꯑꯇꯣꯝꯕꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯣꯏ ꯃꯥꯅꯦꯅꯦ. ꯋꯥꯔꯤꯁꯦ ꯌꯥꯝꯕ꯭ꯔꯥ ꯀꯩꯅꯣ? ꯉꯥꯟꯕꯤꯅ ꯑꯉꯥꯡ ꯅꯨꯄꯥꯗꯣ ꯌꯣꯛꯆꯒꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯏꯆꯟꯅꯨꯄꯤ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯑꯉꯥꯡ ꯊꯤꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯅꯗ꯭ꯔꯤ ꯀꯔꯤꯝ ꯈꯪꯗꯦꯀꯣ. ꯑꯩꯅ ꯁꯨꯝ ꯚꯥꯞꯇ ꯈꯟꯕꯒꯤ ꯋꯥꯔꯤꯅꯤ. ꯑꯉꯥꯡꯗꯣ ꯉꯁꯥꯏ ꯎꯕꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕꯗꯨꯗꯀꯣ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦ ꯃꯄꯥ ꯃꯩꯗꯨ ꯃꯨꯊꯠꯂꯣꯗꯅ ꯏꯕꯦꯝꯃ. ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯤꯠꯇꯗꯤ ꯊꯥꯜꯂꯔꯣꯏ ꯐꯤ ꯑꯃ ꯈꯜꯂꯨ ꯆꯣ. ꯉꯝꯖꯔꯔꯣꯏ. ꯀꯩꯅꯣ ꯃꯨꯊꯠꯄꯤꯔꯣ ꯀꯩꯅꯣ ꯃꯩ ꯃꯨꯠꯊꯠꯂꯒ ꯉꯝꯖꯔꯔꯣꯏ. ꯐꯨꯠꯕꯣꯜꯅ ꯁꯤꯗꯣꯔꯦ. ꯑꯣ ꯔꯤꯁꯤꯀꯦꯁꯁꯤꯡ ꯁꯤꯜꯆꯔ ꯀꯥꯏꯒꯤ ꯁꯤꯜꯆꯔꯅꯦ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗꯀꯤꯅꯤ꯫ ꯔꯤꯁꯤꯀꯦꯁꯁꯤꯡꯅ ꯆꯦ ꯁꯤꯜꯆꯔ ꯀꯥꯏꯒꯤꯅꯣ? ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯀꯥꯁ ꯑꯕꯤꯔ ꯍꯥꯏ ꯄ꯭ꯔꯀꯥꯁ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯥꯏ ꯆꯦꯅꯦꯜ. ꯃꯥꯂꯦꯝꯅ ꯍꯦꯜꯂꯣ ꯍꯥꯏꯅ ꯇꯧꯔꯦ. ꯃꯥꯂꯦꯝ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯍꯤꯡꯁꯤꯒ? ꯑꯩꯗ ꯅꯠꯇꯦ ꯇꯨꯝꯗ꯭ꯔꯤꯁꯦ ꯇꯧꯔꯤꯁꯦ. ꯔꯤꯁꯤꯀꯦꯁꯅ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯀꯥꯏꯒꯤ ꯁꯤꯜꯆꯔꯒꯤ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄ ꯂꯝꯕꯤꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯈꯨꯟ ꯂꯩꯌꯦ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯆꯨꯝꯕꯅ ꯀꯨꯝꯐꯤꯒꯥꯝꯒꯤꯔꯣ ꯏꯇꯥ? ꯀꯨꯝꯐꯤꯒꯥꯝ ꯅꯠꯇꯦ. ꯀꯨꯝꯐꯤꯒꯥꯝ ꯆꯠꯄꯒꯤ ꯂꯝꯕꯤ ꯀꯨꯝꯐꯤꯒꯥꯝ ꯑꯩꯈꯣꯏꯗꯨꯒꯒꯤꯅꯦ ꯀꯨꯝꯐꯤꯒꯥꯝ ꯌꯧꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯉꯤ꯫ ꯈꯔ ꯍꯦꯜꯂꯝꯒꯗ꯭ꯔꯥ? ꯍꯣꯏ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯗꯨꯅꯤ꯫ ꯈꯨꯟꯒꯤ ꯃꯃꯤꯡ ꯔꯤꯁꯤꯀꯦꯁꯅ ꯈꯨꯟꯒꯤ ꯃꯃꯤꯡ ꯀꯟꯅ ꯍꯪꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯔꯤꯁꯤꯀꯦꯁ ꯀꯗꯥꯏꯒꯤꯅꯣ? ꯅꯪ ꯃꯅꯤꯄꯨꯔꯒꯤꯔ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨ? ꯃꯥꯂꯦꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯥꯂꯦꯝꯁꯦ ꯂꯥꯏꯛꯀ ꯑꯝꯇ ꯅꯝꯕꯤꯔꯝꯗꯦꯕ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯅꯝꯅꯩꯗꯅ꯫ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯑꯗꯨꯅ ꯑꯣ ꯉꯥꯟꯕꯤ ꯏꯆꯦꯅ ꯑꯝꯇ ꯄꯥꯎ ꯂꯧꯕꯤꯌꯣ꯫ ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯥꯎ ꯂꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯁꯤꯗ ꯏꯇꯥ ꯑꯃ ꯌꯥꯎꯏ
ꯃꯥꯒꯤꯁꯨ ꯑꯉꯥꯡ ꯂꯩꯇꯕꯗ ꯑꯩꯅꯅꯦ ꯉꯁꯥꯏꯗꯣ ꯊꯃꯣꯏꯗ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ. ꯀꯤꯖꯅꯨ ꯔꯤꯁꯤꯀꯦꯁꯅ ꯀꯤꯖꯅꯨ ꯍꯥꯏꯌꯦ. ꯃꯅꯤꯄꯨꯔꯒꯤ ꯂꯝꯐꯥꯎ ꯍꯥꯏꯕ ꯀꯤꯖꯔꯦ ꯏꯕꯨꯡꯉꯣ. ꯑꯗꯩ ꯑꯆꯨꯝꯕ ꯑꯣ ꯔꯥꯏꯠ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄꯗ ꯎꯅꯁꯤ. ꯍꯣꯏ 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 ꯎꯅꯁꯤ. ꯀꯩꯅꯣꯅꯦ ꯃꯣꯃꯤꯇꯥ ꯋꯥꯏꯒꯤ ꯆꯦꯅꯦꯜꯗꯣ ꯀꯩꯗꯧꯈ꯭ꯔꯒꯦ? ꯇꯨꯝꯈ꯭ꯔꯕꯣ ꯑꯆꯨꯝꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯦ? ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯁꯦ. ꯂꯥꯏꯛ ꯗꯟ ꯏꯆꯟ ꯇꯦꯁ ꯀꯥꯏ ꯏꯆꯥꯒꯨꯝꯕ ꯆꯍꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯟ ꯇꯦꯁ ꯀꯥꯏꯕꯔꯦ. ꯃꯤꯠ ꯅꯥꯝꯅ ꯄꯥꯡꯂꯒ ꯂꯥꯏꯛ ꯗꯟ ꯇꯧꯔ ꯒꯨꯗ ꯅꯥꯏꯠ. ꯏꯁ ꯔꯤꯁꯤꯀꯦꯁꯁꯤꯡ ꯑꯩ ꯂꯥꯛꯑꯣꯏ ꯆꯦ ꯅꯪꯒꯤ ꯃꯅꯥꯛꯇ. ꯆꯦ ꯀꯩꯒꯤꯅꯣ? ꯑꯣ ꯕꯟꯗꯣꯔ ꯅꯠꯇꯦ. ꯌꯥꯝ ꯈꯪꯉꯝꯃꯤꯍꯦ ꯔꯤꯁꯤꯀꯦꯁꯁꯦ. ꯔꯤꯁꯤꯀꯦꯁꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯕꯨ? ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯁꯦ? ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯔꯣ. ꯔꯤꯁꯤꯀꯦꯁ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ. ꯅꯪ ꯀꯗꯥꯏꯒꯤꯅꯣ? ꯁꯤꯜꯆꯔꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ. ꯑꯩ ꯔꯣꯡꯄꯨꯔꯒꯤ. ꯑꯣ ꯅꯣꯏꯗꯨꯒꯤ ꯔꯣꯡꯄꯨꯔ ꯌꯧꯕꯗ ꯂꯨꯄꯥ 10 ꯈꯛ, ꯂꯨꯄꯥ 20 ꯈꯛ ꯚꯔꯥ ꯆꯪꯉꯤ. ꯅꯪ ꯀꯔꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯉꯥꯡꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕꯔꯥ ꯀꯅꯥꯅꯣ? ꯑꯗꯨꯅꯤ ꯌꯥꯝ ꯈꯪꯉꯤꯅꯤ ꯃꯥ. ꯅꯪꯅ ꯔꯣꯡꯄꯨꯔ ꯀꯗꯥꯋꯥꯏꯒꯤ? ꯑꯆꯧꯕꯅꯦꯅꯦ. ꯔꯤꯁꯤꯀꯦꯁ ꯑꯣꯀꯦ ꯑꯗꯨꯅꯤ. ꯑꯣ ꯁꯦꯔꯥꯝꯈꯨꯟꯒꯤ. ꯏꯃꯥꯏꯄꯦꯝꯃꯅꯦ, ꯁꯦꯔꯥꯝꯈꯨꯟꯒꯤꯗꯤ ꯂꯣꯏ ꯈꯪꯉꯤꯍꯦ. ꯑꯩ ꯈꯔꯅꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯕ. ꯁꯦꯔꯥꯝꯈꯨꯟꯒꯤ ꯍꯦꯔꯥꯖꯤꯠ ꯀꯔꯤ ꯀꯔꯥꯗꯣ. ꯔꯤꯁꯤꯀꯦꯁꯁꯤꯡꯅ ꯆꯤꯟꯇꯥ ꯇꯧꯅꯨ ꯑꯩ ꯐꯠꯇꯕ ꯅꯤꯄꯥ ꯅꯠꯇꯦ. ꯏꯃꯥꯏꯄꯦꯝꯃ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯣꯏꯗ. ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯅ꯭ꯌꯥꯏꯗꯤ ꯐꯠꯇꯕ ꯑꯣꯏꯔꯣꯏ. ꯃꯅꯤꯄꯨꯔꯒꯤ ꯅ꯭ꯌꯥꯏꯁꯨ ꯐꯠꯇꯕꯕꯨꯗꯤ ꯑꯣꯏꯔꯣꯏꯗ. ꯌꯦꯁ ꯈꯪꯉꯤ. ꯁꯦꯔꯥꯝꯈꯨꯟ ꯃꯌꯥꯝ ꯈꯪꯉꯤꯗ. ꯔꯥꯖꯦꯁ, ꯁꯦꯔꯥꯝ ꯔꯥꯖꯦꯁ ꯈꯪꯕ꯭ꯔꯥ? ꯁꯦꯔꯥꯝꯈꯨꯟꯒꯤ ꯔꯥꯖꯦꯁ. ꯔꯥꯖꯦꯁꯇꯤ ꯁꯦꯔꯥꯝꯈꯨꯟꯗ ꯂꯩꯇ ꯃꯥꯜꯂꯦ. ꯃꯣꯏ ꯃꯄꯥꯒꯤ ꯌꯨꯝ ꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯔꯝꯕ. ꯍꯧꯖꯤꯛꯇꯤ ꯃꯥ ꯔꯣꯡꯄꯨꯔꯗ ꯂꯩꯒꯨꯝ ꯇꯧꯕꯅꯤ. ꯑꯆꯨꯝꯕ ꯑꯣꯟ. ꯀꯣꯟ ꯐꯦꯡꯉꯤꯔ ꯑꯣꯏꯔꯝꯒꯅꯤꯗ. ꯔꯤꯁꯤꯀꯦꯁꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯏꯀꯩꯒꯤ ꯃꯤ ꯌꯥꯎꯔꯛꯄꯁꯤꯗꯤ ꯈꯔꯕꯨ ꯊꯧꯅꯥ ꯐꯩꯍꯦ. ꯏꯅꯛ ꯅꯛꯏꯌꯦꯕ ꯁꯦꯔꯥꯝꯈꯨꯟꯗꯨꯗꯤ. ꯃꯣꯏꯅꯥꯔꯕꯟꯗꯩ ꯑꯗꯨꯝ ꯀꯥꯟꯁꯤꯟꯈ꯭ꯔ ꯂꯣꯏꯔꯦꯅ. ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯆꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯈꯔ ꯂꯩꯕ.
ꯆꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥ ꯖꯨꯟꯅꯦꯕ ꯀꯣꯟ ꯐꯦꯡꯉꯝꯒꯅꯦꯕ ꯑꯗꯨꯅꯅꯦ ꯏꯕ ꯁꯪꯗꯉꯩ ꯑꯣꯟ ꯍꯥꯏꯅ ꯂꯩꯔꯤꯗꯣ꯫ ꯔꯤꯀꯦꯁꯁꯤꯡꯅ ꯑꯩ ꯍꯧꯖꯤꯛ ꯁꯗꯔꯘꯥꯠꯇ ꯌꯨꯝ ꯁꯥꯔꯤ꯫ ꯅꯪ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ ꯄꯥꯈꯪꯂꯣ ꯌꯨꯝ ꯁꯥꯔꯤ ꯍꯥꯏꯁꯦ? ꯍꯥ ꯍꯥ ꯍꯥꯏꯅꯤ ꯇꯧ ꯂꯥꯛꯁꯦ꯫ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ? ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ? ꯑꯩ ꯍꯟꯗꯛ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯂꯩꯁꯥꯕꯤ ꯈꯔꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯔꯤꯌꯦꯕ꯫ ꯏꯇꯥ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯕꯣ? ꯀꯣꯟ ꯐꯦꯡꯉꯤꯉꯩꯗ ꯇꯥ ꯇꯨꯝꯕꯗꯣ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯏꯃꯨꯡ ꯀꯔꯤ ꯀꯔꯥꯗꯣ ꯈꯔ ꯁꯤꯠꯆꯟ ꯅꯥꯟꯁꯜꯂꯣ ꯍꯥꯏꯌꯨ ꯈꯠꯅꯗꯅꯕ꯫ ꯔꯤꯁꯤꯀꯦꯁꯅ ꯊꯕꯛꯁꯦ ꯄꯥꯔꯁꯣꯅꯦꯜ ꯃꯐꯝꯗ ꯍꯥꯏꯕꯅ ꯐꯒꯅꯤ꯫ ꯃꯣꯏꯅ ꯑꯃꯨꯛ ꯂꯩꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯔꯕꯅꯤꯅ ꯈꯔ ꯍꯩꯕ ꯁꯨꯝ ꯂꯩꯅ ꯃꯣꯏ ꯕꯤ.ꯀꯣꯝ ꯇꯝꯕ ꯕꯤ.ꯀꯣꯝ ꯄꯥꯁ ꯍꯥꯏꯗꯤ ꯑꯦꯝ.ꯑꯦ. ꯄꯥꯁ ꯑꯗꯨꯒꯨꯝꯕꯅꯤꯅꯅꯦ ꯃꯣꯏꯅ ꯁꯔꯀꯥꯔꯤ ꯖꯣꯕꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯦꯅꯤ ꯑꯐꯕ ꯇꯧꯕꯒꯨꯝꯕ ꯄꯥꯝꯃꯦꯕ꯫ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯆꯦ ꯏꯟꯗꯤꯌꯥ ꯅꯍꯥꯟ ꯅꯥꯈꯣꯛꯄꯗꯣ ꯉꯁꯤꯁꯨ ꯅꯥꯈꯣꯛꯂꯣꯏꯗ꯭ꯔꯣ? ꯑꯩ ꯅꯍꯥꯟ ꯅꯥꯈꯣꯛꯄꯗꯣ ꯅꯪ ꯈꯪꯍꯧꯕ꯭ꯔꯣ? ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯩꯅ ꯅꯈꯣꯏ ꯃꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯅꯈꯣꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨ ꯇꯥꯔꯝꯒꯅꯦꯕ ꯑꯩꯁꯦ ꯅꯍꯥꯟ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯊꯥꯔ ꯊꯝꯒꯦꯅꯁꯨ ꯇꯧꯕ ꯅꯠꯇꯦ ꯑꯩꯗꯣ ꯁꯨꯝ ꯊꯥꯕꯗꯩ ꯃꯨꯊꯠꯄ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩꯁꯦ꯫ ꯔꯤꯁꯤꯀꯦꯁꯁꯤꯡꯅ ꯀꯔꯤ ꯅꯨꯃꯤꯠ ꯁꯤꯜꯆꯔ ꯂꯥꯛꯇꯣꯏꯅꯣ? ꯅꯨꯃꯤꯠ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯍꯦ ꯀꯨꯀꯤꯅ ꯁꯪ ꯂꯩꯔꯝ ꯇꯣꯛꯀꯅꯤ꯫ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯀꯗꯣꯏꯅꯤ꯫ ꯈꯪꯉꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯣ ꯃꯨꯊꯠꯄ ꯀꯥꯎꯅ ꯊꯥ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯑꯩꯗꯣ ꯊꯥꯗꯤ ꯊꯥꯔꯒꯅꯦ ꯎꯏꯊꯔꯨꯔꯕ꯫ ꯑꯩ ꯈꯪꯉꯤꯅꯦ ꯅꯪ ꯒꯨꯔꯗꯤꯠꯅꯦꯗꯣ ꯑꯩ ꯈꯪꯉꯤꯅꯦ꯫ ꯒꯨꯔꯗꯤꯞ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯣ ꯂꯨꯍꯣꯡꯉꯕꯣ? ꯅꯪꯒꯤ ꯅꯨꯄꯤ ꯂꯩ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯇꯧꯔꯝꯗꯥꯏ꯫ ꯅꯪꯕꯨꯗꯤ ꯀꯨꯀꯤ ꯅꯠꯇꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯒ ꯌꯥꯎꯔꯛꯏꯑꯕ ꯉꯁꯥꯏꯁꯨ꯫ ꯑꯗꯨꯒꯤꯅꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯔ ꯀꯩ ꯀꯥꯟꯅꯩꯕ ꯈꯪꯗꯦ꯫ ꯔꯤꯀꯦꯁꯅ ꯆꯦ ꯆꯤꯟꯇꯥ ꯇꯧꯅꯨ ꯑꯩ ꯂꯥꯛꯀꯦ ꯀꯨꯀꯤ ꯍꯥꯠꯇꯣꯛꯀꯦ꯫ ꯉꯁꯥꯏ ꯀꯌꯥꯝ ꯃꯤꯇꯩ ꯁꯛꯊꯨ ꯀꯥꯏꯅ ꯇꯧꯔꯛꯏꯕ꯫ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯈꯖꯥꯏꯗꯨꯒ ꯊꯥꯖꯤꯜꯂꯨꯔꯅ ꯏꯈꯤꯕ ꯍꯥꯏꯈꯤꯕ ꯑꯩꯅ ꯑꯩꯗꯤ ꯀꯨꯀꯤꯅꯤ ꯀꯤꯖꯧꯀꯣ ꯍꯣꯏ ꯍꯣꯏ ꯅꯪꯕꯨꯗꯤ ꯀꯨꯀꯤ ꯅꯝꯕꯔ ꯋꯥꯟꯅꯤ ꯑꯣꯀ꯭ꯔꯝ ꯀꯨꯀꯤꯅꯤ ꯑꯣꯀ꯭ꯔꯝ ꯀꯨꯀꯤ꯫ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯒ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯉꯁꯥꯏ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ꯫ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯍꯪꯒꯥꯝ ꯊꯣꯡꯉꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯉꯦ ꯊꯥꯡꯖꯤꯡ ꯃꯦꯠꯂꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯁꯜꯂꯦ꯫ ꯑꯔꯨꯝ ꯍꯧꯅꯕꯅ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯏꯪꯕꯁꯤꯒ ꯑꯔꯨꯝ ꯍꯧꯕ ꯁꯨꯡꯐꯠ ꯐꯠꯇꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯁꯨ ꯑꯔꯨꯝ ꯉꯥꯛꯇ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ꯫ ꯆꯦ ꯀꯥꯏꯗ ꯂꯩꯅꯣ? ꯉꯁꯤ ꯑꯃꯨꯛꯀ ꯃꯐꯝ ꯍꯪꯉꯛꯑꯦ ꯁꯤꯖꯥ ꯍꯣꯁꯄꯤꯇꯥꯜ ꯈꯪꯕ꯭ꯔꯥ? ꯁꯤꯖꯥ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯂꯩ꯫ ꯆꯦꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯐꯪꯕ ꯌꯥꯒꯗ꯭ꯔꯣ? ꯆꯦꯅ ꯌꯥꯔꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤ ꯅꯪ ꯏꯅꯛ ꯅꯛꯏ ꯁꯦꯔꯥꯡꯐꯨꯟꯗꯅꯤ
ꯑꯩ ꯂꯥꯛꯑꯒ ꯄꯥꯎ ꯂꯧꯔꯛꯀꯦ, ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤ꯫ ꯃꯊꯦꯜꯗꯣ ꯍꯥꯎꯅꯤꯌꯦ, ꯑꯗꯨꯅꯤ ꯍꯥꯎꯋꯦ꯫ ꯒꯨꯔꯗꯤꯞꯇꯤ ꯍꯪꯒꯥꯝꯒ ꯆꯥ ꯐꯪꯉꯝꯃꯣꯏꯕꯣ ꯅꯪ ꯊꯕꯛ ꯃꯐꯝꯗ꯫ ꯀꯩ ꯆꯥꯔꯦ ꯉꯁꯤꯒꯤ? ꯑꯩ ꯁꯣꯗꯣꯔꯘꯥꯠꯇꯅꯤꯀꯣ ꯍꯧꯖꯤꯛ꯫ ꯁꯣꯗꯣꯔꯘꯥꯠꯇ ꯂꯩꯗꯣꯏꯔꯣ ꯉꯁꯤꯁꯤꯕꯣ? ꯍꯟꯗꯣꯏꯔꯣ? ꯁꯤꯖꯗꯗꯤ ꯀꯩꯗꯧꯔꯤꯕ? ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯏꯅꯤ, ꯀꯨꯀꯤ ꯊꯦꯡꯅꯕ ꯂꯥꯛꯏꯃꯤ ꯑꯩꯁꯦ꯫ ꯁꯦꯔꯥꯝꯈꯨꯜꯒꯤ ꯅꯠꯇ꯭ꯔꯦ꯫ ꯁꯦꯔꯥꯝꯈꯨꯜꯗ ꯂꯩꯇ꯭ꯔꯕꯣ? ꯑꯣ ꯀꯩꯅꯣꯗ ꯁꯣꯗꯔꯘꯥꯠꯇ ꯁꯨꯝ ꯂꯩꯔꯕꯣ? ꯑꯣ꯫ ꯁꯤꯃꯥꯅꯟꯗ ꯅꯆꯦ ꯆꯤꯛꯀꯦꯟ, ꯑꯁ ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯏꯍꯦ꯫ ꯅꯪꯗꯤ ꯑꯃꯨꯛ ꯑꯃꯨꯛ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯉꯤꯒ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯣ꯫ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯉꯤ ꯑꯗꯨꯁꯨ ꯑꯦꯛꯗꯝ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗꯕꯨ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯉꯤꯒ ꯍꯥꯏꯔꯛꯄꯗꯣ꯫ ꯍꯧꯖꯤꯛꯀꯦꯁ ꯁꯤꯡꯅ ꯂꯩ꯫ ꯌꯦꯁ ꯁꯣꯗꯔꯘꯥꯠꯇ꯫ ꯁꯣꯗꯔꯘꯥꯠꯇ ꯍꯧꯖꯤꯛ ꯃꯤꯇꯩꯅ ꯊꯜꯂꯝꯃꯤ꯫ ꯁꯣꯗꯔꯘꯥꯠ ꯑꯩꯈꯣꯏ ꯔꯣꯡꯄꯨꯔꯗꯩ ꯆꯠꯄꯗ ꯑꯣꯏꯗꯔ ꯖꯦꯠꯇꯔꯥ? ꯂꯝ ꯑꯅꯧꯕ ꯂꯩꯔꯒ ꯂꯩ ꯅꯠꯇ꯭ꯔꯣ? ꯀ꯭ꯋꯥꯗꯣ ꯄꯦꯛꯀꯦꯠ ꯑꯣꯏꯅꯗꯤ ꯌꯣꯜꯂꯤꯌꯦ꯫ ꯄꯦꯀꯦꯠꯇꯣ ꯀꯩꯀꯥꯟꯅꯩ ꯂꯨꯄꯥ ꯀꯨꯟ ꯄꯤ꯫ ꯁꯣꯝꯗꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯅꯤ ꯑꯍꯨꯝ, ꯑꯗꯩꯗꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ, ꯃꯅꯥ ꯂꯩꯔꯛꯄꯅ ꯉꯔꯥꯡ꯫ ꯀꯅꯥꯅꯣꯝꯒꯤ ꯄꯥꯝꯕꯤꯗ ꯄꯥꯜꯂꯦꯅ ꯃꯅꯥ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗꯅ ꯀ꯭ꯋꯥꯅ ꯁꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗ ꯃꯣꯏꯅ ꯄꯦꯛꯀꯦꯠꯇ ꯍꯥꯜꯂꯗꯤ ꯃꯅꯥ ꯌꯥꯎꯋꯤꯗꯅ, ꯑꯩꯈꯣꯏꯗꯤ ꯃꯅꯥ ꯃꯊꯧ ꯇꯥꯗꯕ꯫ ꯀ꯭ꯋꯥ ꯈꯛꯇꯪ ꯄꯤꯌꯨ ꯍꯥꯏꯅ ꯉꯁꯥꯏ ꯂꯨꯄꯥ ꯀꯨꯟꯊ꯭ꯔꯥꯒꯤꯅꯦꯅ ꯅꯨꯄꯤ ꯑꯃꯈꯛꯇ ꯇꯧꯔ ꯂꯩꯍꯜꯂꯛꯑꯦ꯫ ꯑꯗꯣ ꯀ꯭ꯋꯥꯗꯣ ꯀꯌꯥ ꯂꯨꯄꯥ ꯀꯨꯟꯊ꯭ꯔꯥꯒꯤ ꯀꯌꯥ ꯈꯪꯕ ꯇꯔꯨꯛꯈꯛꯂ ꯀꯩꯅꯣ ꯇꯧꯔꯛꯑꯦ꯫ ꯀꯣꯡꯀ꯭ꯋꯥ ꯔꯤꯁꯤꯀꯦꯁ ꯆꯤꯡ ꯔꯥꯏꯠꯇ꯫ ꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏ, ꯃꯣꯏ ꯒꯂꯤ ꯒꯂꯤ ꯃꯃꯤꯡ ꯂꯩꯗꯥꯏꯅꯦ, ꯃꯟꯗꯤꯔꯗꯨꯒꯤ ꯃꯅꯥꯛꯇ ꯒꯂꯤ ꯀꯔꯤꯕ ꯀꯥꯎꯔꯦꯗ꯫ ꯌꯦꯁ ꯂꯝ ꯑꯅꯧꯕ ꯂꯩꯅꯤ꯫ ꯀꯩꯅꯣꯒꯤꯁꯨ ꯑꯗꯣꯝꯗ ꯂꯩꯗꯥꯏ, ꯏꯕꯣꯍꯜ ꯗꯥꯛꯇꯔ ꯗꯦꯟꯇꯤꯁ ꯗꯥꯛꯇꯔ ꯏꯕꯣꯍꯜ ꯁꯨꯗꯣ ꯂꯩꯕꯅꯤ꯫ ꯑꯗꯩꯗꯤ ꯃꯌꯥꯝ ꯈꯪꯅꯕꯗꯤ ꯂꯩꯗ꯫ ꯍꯌꯦꯡ ꯊꯤꯍꯜꯂꯛꯎꯔꯣ? ꯍꯩꯇ꯭ꯔꯒ ꯍꯦꯛ ꯇꯣꯛꯑꯣ꯫ ꯀꯃꯦꯟ ꯏꯌꯨ ꯍꯥꯏꯁꯨ ꯍꯩꯇꯦ ꯍꯥꯏ꯫ ꯀꯅꯥ ꯂꯩꯔꯤꯒꯦ? ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯅꯦ꯫ ꯐꯣꯟ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯂꯣꯏ ꯃꯥꯡꯉꯝꯃꯤ꯫ ꯒꯨꯔꯗꯤꯞ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯔꯤꯁꯤꯀꯦꯁ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯏꯇꯥ ꯃꯣꯃꯤꯇꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯀꯣꯟ ꯐꯦꯡ ꯂꯣꯏꯗ꯭ꯔꯤꯕꯣ ꯈꯪꯗꯦ꯫ ꯑꯣ ꯃꯥꯡꯗꯦ, ꯔꯤꯁꯤꯀꯦꯁꯅ ꯃꯥꯡꯗꯦ ꯍꯥꯏ꯫ ꯕꯦꯇ꯭ꯔꯤꯒꯁꯤꯅ ꯃꯨꯠꯇꯒꯤ ꯇ꯭ꯔong ꯇ꯭ꯔong ꯍꯥꯏꯒꯠꯂꯛꯑꯦ꯫ ꯃꯝꯃꯤꯌꯦ, ꯃꯩꯒ ꯂꯣꯏ ꯃꯨꯊꯠꯂꯝꯃꯦ ꯃꯝꯃꯦ꯫ ꯑꯗꯒꯤꯗꯤ ꯆꯦꯅꯤ ꯃꯥꯡꯉꯤꯗꯣ ꯍꯣꯏꯅꯦ ꯐꯣꯟ ꯂꯥꯛꯑꯝꯃꯦꯕ꯫ ꯐꯣꯟ ꯂꯥꯛꯄꯁꯦ ꯑꯩꯅ ꯉꯥꯡꯕ ꯇꯥꯕ꯭ꯔꯣ ꯅꯣꯏ? ꯑꯩꯅ ꯐꯣꯟ ꯉꯥꯡꯅꯈꯤꯕꯗꯣ ꯇꯥꯕ꯭ꯔꯥꯕ? ꯇꯥꯅꯕ꯭ꯔꯥ? ꯑꯣ ꯅꯦꯠꯀꯁꯤꯁꯨ 90% ꯌꯧ ꯂꯩꯔꯝꯃꯤꯅꯦ꯫ ꯅꯣ ꯇꯥꯗꯦ ꯑꯣ꯫ ꯑꯆꯨꯝꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯆꯦꯅꯦꯜꯗ ꯏꯔꯧꯁꯦ, ꯃꯤꯅ ꯎꯔꯒ ꯑꯆꯨꯝꯕ ꯍꯥꯏ, ꯀꯅꯥꯅ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯂꯥꯛꯏꯑꯕ꯫ ꯃꯣꯏꯅ ꯀꯩꯅꯣꯗ, ꯃꯥ ꯀꯩꯅꯣꯗ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯌꯦ꯫
ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯃꯥ ꯊꯦꯡꯅꯖꯥꯠꯅꯤ ꯐꯣꯟꯗ. ꯀꯩꯅꯣ ꯑꯉꯥꯡꯁꯦ ꯚꯤꯗꯤꯑꯣꯔ ꯀꯩꯗꯩꯅꯣ ꯍꯥꯏꯁꯤꯕꯨ. ꯑꯩꯅ ꯑꯗꯨꯗꯤ ꯀꯃꯦꯟ ꯏꯔꯛꯑꯣ ꯍꯥꯏꯕ ꯍꯩꯇꯦ ꯍꯥꯏ. ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯅꯍꯥꯟꯃꯨꯛ ꯇꯟ ꯍꯧꯕꯗꯣ ꯇꯟꯗꯣ ꯀꯥꯈꯤꯕꯗꯣ. ꯑꯗꯩꯗꯤ ꯑꯍꯩꯕꯤ ꯇꯟ ꯍꯧꯕꯗꯁꯨ ꯀꯥꯈꯤꯕ. ꯅꯣꯏ ꯇꯥ ꯇꯨꯝꯕꯅ ꯍꯦꯟꯅ ꯍꯩꯔ ꯃꯥꯜꯂꯦ. ꯆꯦꯒꯤ ꯍꯁꯕꯦꯟ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ? ꯀꯔꯤꯝ ꯇꯧꯗꯦ ꯊꯕꯛꯀ. ꯍꯥꯍꯥ ꯑꯩ ꯑꯆꯨꯝꯕꯅꯤ ꯑꯣꯟꯊꯣꯛꯂꯒꯦ. ꯍꯧꯖꯤꯛ ꯑꯂꯥꯟꯕ ꯑꯣꯟꯊꯣꯔꯛꯑꯣ. ꯑꯆꯨꯝꯕꯁꯦ ꯑꯂꯥꯟꯕ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯣ. ꯑꯍꯤꯡꯁꯤꯒ ꯑꯆꯨꯝꯕꯒ ꯇꯧꯔꯛꯑꯅꯨ. ꯑꯆꯨꯝꯕꯤ ꯍꯥꯏꯅ ꯑꯣꯟꯒꯦꯔꯥ ꯑꯣꯜꯂꯣ. ꯑꯆꯨꯝꯕꯤ. ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯏꯕꯥꯏ ꯃꯅꯥꯛꯇꯒ. ꯏꯕꯥꯏꯗꯤ ꯁꯤꯜꯆꯔꯗ. ꯑꯩꯈꯣꯏ ꯗꯦꯁꯇ ꯂꯩꯍꯧꯔꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ. ꯑꯣ ꯍꯥꯏꯕ. ꯁꯤꯒ ꯆꯦꯠꯇꯤꯡ ꯇꯧꯕ ꯇꯜꯂꯦ. ꯋꯥꯔꯗꯤ. ꯑꯩ ꯆꯪꯊꯣꯔꯛꯑꯦ ꯑꯗꯣ. ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯊꯥꯕꯗ ꯑꯆꯨꯝꯕ ꯍꯥꯏ ꯆꯣꯡꯊꯣꯔꯛꯏꯗꯣ ꯏꯇꯥ ꯑꯣꯏ ꯂꯩꯔꯝꯕ ꯐꯔꯦ ꯑꯩꯅ ꯑꯃꯨꯛ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯁꯣꯝꯗ. ꯌꯥꯔꯦ 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 ꯁꯤ ꯑꯣꯏꯗꯤ ꯐꯔꯦꯗꯅ. ꯑꯆꯨꯝꯕꯤ ꯑꯆꯨꯝꯕꯤ ꯑꯣꯏꯅ ꯊꯣꯜꯂꯣ. ꯅꯣꯏ ꯇꯥ ꯇꯨꯝꯕ ꯇꯨꯝꯈ꯭ꯔꯕꯣ? ꯅꯣꯏ ꯃꯅꯤꯄꯨꯔ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯂꯣꯏ ꯅꯥꯔꯦꯗ ꯑꯩꯈꯣꯏ ꯑꯔꯨꯝ ꯍꯧꯔꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯈꯔ ꯐꯔꯤꯁꯦ. ꯕꯦꯕꯥꯔ ꯇꯧꯊꯔꯛꯄꯗꯣ ꯍꯥꯏꯁꯤꯅꯤ. ꯇꯨꯝꯈ꯭ꯔꯦ? ꯏꯁ ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯇꯨꯝꯃꯣꯏꯗꯒꯦꯗ. ꯔꯤꯁꯤꯀꯦꯁꯅ ꯂꯥꯛꯑꯣ ꯁꯤꯜꯆꯔꯗ ꯂꯥꯛꯀꯅꯤ ꯂꯥꯛꯇꯣꯏꯃꯤꯅꯦ. ꯅꯤꯡꯉꯥꯏ ꯁ꯭ꯋꯥꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯏꯪꯕꯁꯦ ꯄꯛꯄꯨ ꯄꯛꯅꯩꯅꯦ ꯏꯇꯥ. ꯑꯁꯦꯡꯕꯩꯁꯨꯅꯦ ꯑꯩ ꯑꯁꯥꯕꯗ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ ꯀꯥꯂꯦꯟ ꯃꯇꯝꯗ ꯅꯨꯄꯤ ꯍꯣꯜꯂ ꯈꯥꯡꯉꯦ ꯍꯥꯏꯁꯤꯅꯤ. ꯐꯦꯟꯁꯤꯅ 24 ꯑꯋꯥꯔ ꯐꯦꯟ ꯊꯥꯔꯕꯅꯤ. ꯑꯗꯩꯗꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯗ ꯇꯨꯝꯕ ꯉꯝꯗꯦ. ꯃꯈꯥꯗ ꯍꯥꯏꯁꯤꯅꯤꯅꯦ ꯀꯩꯒꯨꯝꯕ ꯊꯥꯔꯦ ꯐꯔꯦ ꯊꯥꯗꯦ ꯐꯔꯦ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯝ ꯉꯝꯃꯤ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ. ꯁꯥꯕꯁꯦ ꯑꯗꯨꯒ ꯁꯤꯗ ꯏꯪꯉꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯣꯖꯥꯕꯨ ꯇꯣꯡꯕꯅꯦ ꯁ꯭ꯋꯦꯇꯔꯕꯨ ꯂꯤꯠꯄꯅꯦ. ꯑꯩ ꯁ꯭ꯋꯦꯇꯔꯒ ꯂꯤꯠꯇꯦꯕ ꯃꯣꯏꯅ ꯃꯣꯖꯥ ꯇꯣꯡꯉꯨ ꯍꯥꯏ ꯃꯤꯅꯤꯠ 5-10 ꯇꯣꯡꯉꯒ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦ ꯉꯝꯗꯦꯕ ꯑꯩ. ꯑꯩꯈꯣꯏꯗꯅꯤ ꯂꯩꯁꯥꯔꯤꯁꯦ ꯑꯗꯨꯅꯤ ꯂꯩꯁꯥꯕꯤꯅꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯣ. ꯃꯣꯏꯒꯤ ꯑꯅꯧꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅꯒ ꯉꯝꯒꯗꯕ ꯁꯛꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ. ꯔꯤꯁꯤꯀꯦꯁ ꯁꯤꯡꯍ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯕ. ꯔꯤꯁꯤꯀꯦꯁ ꯑꯗꯨ ꯁꯤꯗꯒꯤ ꯆꯤꯆꯦ ꯑꯃ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯑꯃ ꯂꯩꯁꯦ. ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯅꯪꯉꯣꯟꯗ
ꯃꯣꯗꯔꯦꯠ ꯇꯧꯔꯛꯀꯦ ꯅꯈꯣꯀꯣ ꯇꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯪ ꯇꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯣꯃꯤꯇꯥ ꯋꯥꯏ ꯍꯥꯏꯅ ꯂꯩꯕ ꯁꯤ ꯆꯦꯅꯦꯜꯁꯤꯗ ꯁꯨꯃꯥꯏꯅ ꯇꯥꯆ ꯇꯧꯔꯣ ꯇꯧꯔꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯀꯗꯥꯏ ꯂꯩꯌꯦꯅ ꯆꯦꯡꯉꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯒꯤ ꯑꯗꯨꯒ ꯆꯪꯉꯒ ꯑꯗꯨꯒꯩꯗꯤ ꯅꯪꯅ ꯋꯥꯍꯩ ꯑꯃꯒ ꯏꯕꯤꯔꯝꯃꯕ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯅꯅꯦ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯔꯒꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯐꯝꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯁꯤꯟꯕꯤꯔꯝꯃꯣꯕ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯣꯃꯤꯇꯥ ꯋꯥꯏꯁꯨ ꯑꯗꯨꯒ ꯂꯩꯕꯗꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯕꯅꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇꯩꯅꯤ ꯃꯥ ꯌꯥꯎꯔꯛꯏꯁꯦ ꯆꯦ ꯅꯪ ꯑꯇꯩ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯦ ꯂꯥꯏꯚ ꯑꯩ ꯃꯇꯝꯒ ꯂꯩꯇꯦ ꯉꯁꯤꯒꯤ ꯑꯅꯤꯔꯛ ꯁꯨꯈ꯭ꯔꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯅꯨꯡꯊꯤꯟꯃꯨꯛ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯐꯤꯛꯁ ꯂꯩꯇꯦꯕ ꯑꯩ ꯑꯗꯨꯝ ꯁꯪꯉꯨ ꯃꯇꯝꯗ ꯁꯨꯝ ꯇꯧꯔꯤꯃꯤ ꯐꯨꯔꯤꯠ ꯕ꯭ꯂꯨ ꯐꯨꯔꯤꯠ ꯂꯤꯠꯈ꯭ꯔꯃꯤ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯃꯤ ꯔꯤꯁꯤꯀꯦꯁꯇ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯇꯦ ꯃꯣꯃꯤꯇꯥ ꯂꯥꯛꯏꯁꯤꯗꯤ ꯃꯣꯃꯤꯇꯥꯗꯨꯒ ꯅꯝꯃꯣ ꯇꯁ ꯇꯧꯔꯣ ꯑꯗꯨꯒ ꯃꯥꯏ ꯆꯦꯅꯦꯜꯗꯨꯗ ꯑꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯣ ꯂꯥꯛꯀꯦ ꯍꯥꯏ ꯃꯥꯅꯦ ꯃꯥꯏꯁꯦ ꯍꯣꯏ ꯔꯤꯁꯤꯀꯦꯁ ꯍꯥꯏꯕ ꯏꯇꯥ ꯃꯣꯃꯤꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯍꯥꯏꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯝ ꯊꯣꯛꯏꯌꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯇꯤꯒꯤ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯨ ꯊꯣꯛꯀꯗꯕꯅꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯪꯂꯥꯄꯝ ꯔꯥꯃꯦꯁꯣꯔ 7 ꯂꯥꯏꯛ ꯗꯥꯟ ꯀꯥꯏꯅꯣ 7 ꯊꯣꯛꯂꯛꯇꯦ 7 ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯗꯣ 7 ꯊꯣꯛꯂꯛꯇꯦ 6ꯇ ꯑꯗꯨꯝ ꯂꯩꯌꯦ ꯔꯥꯃꯦꯁꯔ ꯊꯦꯡꯀ꯭ꯌꯨ 7 ꯁꯨꯔꯛꯇꯦ ꯃꯤꯇꯥ ꯋꯥꯟ ꯍꯥꯏ ꯔꯥꯃꯦꯁꯣꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯃꯤꯁꯨ ꯇꯨꯝꯗꯕꯒ ꯂꯩꯕ ꯍꯧꯖꯤꯛꯁꯦ ꯏꯇꯥ ꯍꯥꯏꯗ꯭ꯔꯕꯥꯠꯇꯗꯤ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯁꯦ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯣ ꯃꯩꯔꯥ ꯄꯥꯏꯕꯤꯅꯦ ꯍꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯁꯥꯎꯕꯅ ꯃꯣꯏ ꯃꯆꯥꯗꯣ ꯑꯄꯤꯛꯄꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯃꯥ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯥꯁꯦ ꯊꯣꯛꯄ ꯉꯝꯗꯕ ꯍꯟꯗꯛꯁꯦ ꯑꯗꯨꯒꯤ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯇꯧꯋꯤ ꯍꯥꯏꯌꯦꯕ ꯆꯦ ꯃꯣꯃꯤꯇꯥꯒ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯗꯦ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯑꯗꯨꯕꯣ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯅꯝꯃꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯨꯗ꯭ꯔꯣ ꯀꯩꯅꯣ ꯔꯥꯃꯦꯁꯣꯔꯗꯨꯕꯨ 7 ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯔꯒ 7ꯁꯨ ꯊꯣꯛꯂꯛꯇꯦ ꯑꯗꯩ ꯀꯗꯥꯏꯅꯣꯅꯦ ꯃꯥꯅꯦ ꯏꯪꯉꯦ ꯑꯗꯨꯅꯦꯕ ꯆꯦ ꯃꯣꯃꯤꯇꯥꯗꯣ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯅꯪꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯊꯥꯕ ꯊꯦꯡꯅꯔꯣꯏ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤꯗꯣ ꯀꯔꯝꯕ ꯄꯨꯡ ꯀꯌꯥꯗꯅꯣ ꯂꯥꯏꯚ ꯊꯥꯕꯗꯨꯕꯣ ꯇꯥꯏꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯣ 7 ꯆꯣꯡꯊꯣꯔꯛꯑꯦ ꯊꯣꯛꯂꯕ ꯌꯦꯡꯉꯣ ꯍꯥꯏꯕ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯔꯥꯃꯦꯁꯣꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯒꯤ ꯏꯇꯥ ꯃꯣꯃꯤꯇꯥ ꯀꯥꯏ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕ꯭ꯔꯣ
ꯆꯝꯊꯣꯡ ꯆꯥꯔꯦ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯔꯗꯤ ꯆꯝꯊꯣꯡ ꯍꯥꯎꯕꯅꯤ ꯊꯥꯡꯖꯤꯡ ꯈꯔ ꯂꯩꯔꯛꯑꯦ ꯊꯥꯡꯖꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯐꯛꯄꯅ ꯐꯖꯅ ꯂꯣꯗꯕ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯌꯦꯕ ꯔꯤꯁꯤꯀꯦꯁ ꯅꯨꯃꯤꯠꯇ ꯋꯥꯏ ꯃꯃꯤꯡ ꯃꯊꯛꯇ ꯊꯦꯡꯂꯣ ꯑꯗꯨꯒ ꯒꯣ ꯇꯨ ꯆꯦꯅꯦꯜꯗ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯅꯝꯕꯅꯤ ꯇꯁ ꯇꯧꯔꯒ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯂꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯌꯦꯡꯂꯒ ꯁꯕ ꯇꯧꯕꯤꯔꯛꯑꯣ ꯈꯪꯉꯕ ꯔꯤꯁꯤꯀꯦꯁ ꯅꯨꯃꯤꯠꯇ ꯋꯥꯏ ꯍꯥꯏꯁꯤꯒ ꯇꯁ ꯇꯧꯔꯒ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯑꯗꯨ ꯗꯨꯗꯨ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯣ ꯒꯣ ꯇꯨ ꯆꯦꯅꯦꯜꯗꯨꯒ ꯅꯝꯃꯣ ꯆꯦꯅꯦꯜꯗꯨ ꯅꯝꯃꯒ ꯑꯗꯨꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗ ꯅꯝꯃꯣ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯂꯩꯕꯅꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯁꯣꯔꯠ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯂꯩꯕꯗꯨꯒ ꯅꯪꯅ ꯀꯃꯦꯟ ꯑꯃꯈꯛ ꯏꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯈꯪꯗꯦ ꯀꯩꯅꯣꯝ ꯍꯥꯏꯅ ꯏꯔꯣ ꯑꯗꯨꯒ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯣꯕ ꯈꯪꯉꯕ ꯔꯥꯃꯦꯁꯔꯅ ꯑꯥꯔ ꯖꯦ ꯂꯥꯛꯇ꯭ꯔꯣ ꯑꯥꯔ ꯖꯦꯒ ꯂꯣꯏ ꯇꯨꯝꯃꯝꯃꯅꯤꯌꯦ ꯂꯣꯏ ꯇꯨꯝꯃꯝꯃꯅꯤꯑꯕ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯀꯌꯥꯁꯨ ꯂꯥꯛꯄꯤꯗꯕꯅꯤꯗ ꯑꯩꯗꯤ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯍꯦꯛꯇ ꯈꯔ ꯍꯦꯛꯇ ꯍꯦꯟꯕꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯌꯥꯝꯅꯁꯨ ꯑꯩ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅꯒ ꯐꯝꯗꯅꯒ ꯂꯥꯏꯚ ꯊꯥꯕꯤ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯁꯨ ꯀꯥꯏꯗꯦ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯃꯥ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯒ ꯂꯣꯏ ꯍꯧꯒꯠꯇꯅ ꯐꯝꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯌꯥ ꯏꯇꯥ 7:30ꯗ ꯑꯩꯒꯤ ꯑꯦꯜꯕꯤꯅꯤ ꯁꯟꯗꯥꯒꯤ 7:30ꯗ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯅꯤ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯤ 7:30ꯗ ꯂꯥꯏꯚ ꯂꯩ ꯌꯥꯏꯌꯦ ꯆꯦꯆꯦ ꯃꯣꯃꯤꯇꯥꯒꯤ ꯊꯦꯡꯛꯁ ꯔꯤꯁꯤꯀꯦꯁ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯆꯦꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯅꯦ ꯁꯨꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯨ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯌꯦꯡꯖꯔꯅꯤ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯈꯔ ꯇꯧꯁꯟꯕꯤꯌꯨꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯜꯗ ꯍꯥꯏꯕ ꯅꯠꯇꯅ ꯀꯅꯥꯗ ꯍꯥꯏꯅꯤ ꯆꯦ ꯅꯪꯒ ꯋꯥꯆꯦꯞꯇ ꯆꯦꯇꯤꯡ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯋꯥꯆꯦꯞꯇꯒ ꯆꯦꯇꯤꯡ ꯇꯧꯕꯒ ꯁꯪꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯏꯔꯛꯑꯒ ꯅꯣꯡꯉꯥꯜꯂ ꯈꯨꯝꯕ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯆꯦ ꯍꯪꯖꯔꯤꯅꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯈꯪꯉꯨꯔꯦꯅꯦ ꯁꯤ ꯇꯥꯔꯦ ꯍꯦꯛꯇ ꯃꯅꯤꯇꯥ ꯍꯥꯏꯗꯨꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯅꯪꯒ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯅꯕ ꯌꯥꯒꯗ꯭ꯔꯥ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯀꯩꯅꯣꯗꯨꯁꯨꯅꯦ ꯏꯕꯥꯏꯗꯨꯁꯨꯅꯦ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯖꯥꯔꯤꯕꯣꯟꯗ ꯃꯌꯨꯝ ꯄꯥꯟꯕ ꯂꯋꯥꯠ ꯂꯥꯏꯔꯦꯝꯕꯤꯒꯤꯗꯨ ꯀꯥꯏꯗ ꯔꯥꯃꯦꯁꯣꯔ ꯇꯟ ꯑꯉꯧꯕꯒ ꯆꯥꯏ ꯍꯥꯏꯕ ꯌꯥꯝ ꯐꯩ ꯌꯥꯝ ꯍꯦꯜꯗꯤꯅꯤ ꯇꯟ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯅꯣꯛꯈꯠꯇꯦ ꯍꯥꯏꯌꯦ ꯑꯣꯏꯃꯥ ꯁꯥꯒꯠꯂ ꯃꯥꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯌꯥꯏ ꯔꯥꯃꯦꯁꯣꯔ ꯍꯣꯏ ꯌꯥꯏ ꯍꯥꯏꯕ
ꯈꯥꯡꯉꯕꯣꯝꯅ ꯇꯨꯝꯃꯤꯕ ꯉꯁꯥꯏꯗꯩ ꯇꯨꯝꯃꯤꯕ ꯃꯥ ꯇꯨꯝꯃꯤ ꯍꯥꯏꯅ ꯑꯩ ꯇꯧꯔꯤꯅꯦꯕ ꯃꯥ ꯇꯨꯝꯗ꯭ꯔꯗꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯅꯤꯡꯉꯥꯏ ꯀꯟꯅ ꯉꯁꯥꯏꯗꯩ ꯂꯣꯏꯕꯅꯦꯕ ꯐꯖꯅ ꯇꯨꯝꯃꯝꯃ ꯍꯥꯎ ꯍꯧ ꯁꯤ ꯍꯧꯖꯤꯛꯀꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯆꯥꯒꯦ ꯀꯩ ꯍꯥꯏꯔꯛꯇꯣꯏꯔꯣ ꯈꯪꯗꯦꯅꯦ ꯃꯁꯥ ꯑꯧ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤꯔꯣ ꯑꯉꯥꯡꯒꯤꯔꯣ ꯍꯥꯏꯁꯦ ꯀꯔꯤꯝ ꯆꯥꯎ ꯌꯥꯗꯦ ꯉꯁꯤꯒꯤ ꯆꯥꯛ ꯃꯔꯨꯃꯨꯛ ꯆꯥꯗꯦ ꯑꯗꯩꯗꯤ ꯑꯌꯨꯛꯇ ꯑꯩꯅ ꯆꯥ ꯊꯛꯄꯗꯣ ꯎꯕꯗ ꯃꯥꯁꯨ ꯊꯛꯀꯦ ꯑꯗꯣ ꯆꯥꯛꯍꯧ ꯆꯦꯟꯕꯥꯛ ꯈꯔ ꯊꯥꯗꯔ ꯈꯤꯇꯪ ꯆꯥꯔꯦ ꯕꯥꯔꯗꯁꯨ ꯆꯥꯎ ꯌꯥꯗꯦ ꯑꯗꯩꯗꯤ ꯁꯟꯗꯥꯔꯛꯄꯗ ꯃꯦꯒꯤ ꯈꯤꯇꯪ ꯊꯣꯡꯕꯤꯔꯦ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯃꯌꯥꯝ ꯄꯨꯊꯣꯛ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯃꯥ ꯆꯥꯅꯤꯡꯗꯕ ꯃꯥꯜꯂꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯦꯒꯤꯗꯣ ꯇꯪꯈꯥꯏ ꯐꯥꯅꯤꯡ ꯃꯃꯥꯡ ꯈꯤꯇꯪ ꯆꯥꯏꯁꯦ ꯂꯨꯄꯥ 10 ꯄꯤꯕꯤꯗꯣ ꯆꯥꯅꯤꯡꯗꯕ ꯃꯥꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯄꯨꯡ 7 ꯃꯈꯥꯏꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕꯗꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯄꯤꯖꯒꯦ ꯍꯣꯠꯅꯩ ꯑꯗꯨꯁꯨ ꯆꯥꯎ ꯌꯥꯗꯦ ꯑꯃꯈꯛꯇꯤ ꯆꯥꯈꯤ ꯁꯟꯗꯥꯗ ꯃꯟꯁ ꯆꯣꯀ꯭ꯂꯦꯠ 5 ꯄꯤꯕꯤ ꯑꯃꯈꯛ ꯆꯥꯈꯤ ꯑꯉꯥꯡꯒꯤ ꯆꯍꯤ 4ꯒ ꯊꯥ 3 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯆꯍꯤ 4ꯒ ꯊꯥ 3 ꯁꯤꯀꯦꯁꯁꯨ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯔꯣ ꯍꯣꯏ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯌꯦ ꯑꯉꯥꯡꯒꯤ ꯍꯣꯏ ꯑꯉꯥꯡꯒꯤ ꯆꯍꯤ 4ꯒ ꯊꯥ 3 ꯒꯨꯔꯗꯤꯞꯇ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯏꯇꯥꯒꯤ 2000 ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯉꯁꯥꯏꯒꯤ ꯑꯆꯨꯝꯕ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯅꯥꯏꯠ ꯊꯥꯔ ꯊꯝꯃꯝꯃꯣꯕ ꯀꯃꯥꯏꯅ ꯊꯥꯅꯤ ꯈꯪꯕ꯭ꯔꯥ ꯂꯨꯞ ꯚꯤꯗꯤꯑꯣ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯏꯇꯥ ꯃꯣꯃꯤꯇꯥ ꯚꯤꯗꯤꯑꯣ ꯂꯨꯞ ꯇꯧꯕ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯑꯍꯤꯡ ꯆꯨꯞꯄ ꯈꯪꯗꯦꯗ ꯀꯌꯥ ꯐꯥꯎꯅꯣ ꯁꯨꯝ ꯇꯧꯔꯤꯅꯤ 50 ꯃꯤꯅꯤꯠ 10 ꯑꯗꯨꯗꯤ 60 ꯃꯤꯅꯤꯠ ꯁꯨꯍꯜꯂꯁꯤꯔꯥ ꯍꯦꯛꯒ ꯁꯨꯝ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯅꯦꯠꯁꯨ 90% ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯨ ꯕꯦꯇ꯭ꯔꯤꯁꯨ 10%ꯅꯤ ꯑꯗꯨꯏ ꯃꯅꯨꯡꯁꯤꯒ 60 ꯃꯤꯅꯤꯠ ꯁꯨꯔꯗꯤ ꯁꯨꯔꯦ ꯁꯨꯗ꯭ꯔꯗꯤ ꯁꯨꯗ꯭ꯔꯦ ꯈꯪꯗꯦꯅꯦ ꯃꯣꯃꯤꯇꯥꯅ ꯈꯪꯗꯦꯅꯦ ꯍꯥꯏꯕ ꯂꯨꯞ ꯚꯤꯗꯤꯑꯣ ꯍꯥꯏꯁꯦ ꯑꯩ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯥꯅꯤ ꯁꯤꯀꯦꯁ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯣ ꯍꯥꯏꯔꯦ ꯏꯇꯥ ꯃꯣꯃꯤꯇꯥ ꯐꯦꯁꯕꯨꯛ ꯄꯥꯏ ꯁꯣꯏ ꯀꯥꯎꯔꯦ ꯅꯣꯏ ꯃꯥꯒꯤ ꯐꯣꯇꯣꯅ ꯑꯃ ꯊꯥꯒꯠꯂꯤꯗꯨꯅ ꯅꯣꯏ ꯃꯥꯒꯤ ꯐꯣꯇꯣ ꯍꯥꯟꯅꯒꯤ ꯐꯣꯇꯣꯔꯥ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯔꯥ ꯏꯇꯥ ꯃꯣꯃꯤꯇꯥ ꯑꯩ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥ ꯄꯥꯏꯗꯦ ꯑꯁꯦꯡꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯤꯀꯦꯁꯀꯤ ꯁꯤꯀꯦꯁꯁꯦ ꯑꯩꯒꯤ ꯁꯕꯁ ꯇꯧꯕꯤꯈ꯭ꯔꯕꯣ ꯍꯥꯏꯕ
ꯔꯥꯃꯦꯁꯣꯔ ꯈꯪꯗꯦ ꯔꯤꯁꯤꯀꯦꯁꯅ ꯇꯧꯕꯤꯈ꯭ꯔꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯌꯦꯁ ꯔꯤꯁꯤꯀꯦꯁꯀꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯏꯇꯥ ꯑꯩ ꯑꯝꯇ ꯆꯠꯂꯦꯀꯣ ꯀꯩꯅꯣ ꯑꯝꯇ ꯆꯠꯂꯦꯀꯣ ꯍꯥꯏꯁꯦ ꯏꯇꯥ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔ ꯑꯝꯇ ꯆꯠꯂꯒꯦ ꯆꯠꯂꯦꯀꯣ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏꯁꯦ ꯑꯃꯨꯛꯀ ꯍꯜꯂꯛꯈꯤꯗꯣꯏꯔꯣ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯇꯥꯔꯦ ꯏꯇꯥꯒꯤ ꯋꯥꯔꯤꯁꯦ ꯊꯃꯣꯏꯅꯨꯡꯗ ꯑꯣ ꯆꯀ꯭ꯔꯤꯒ ꯇꯧꯕ꯭ꯔꯕ ꯆꯀ꯭ꯔꯤ ꯂꯣꯛ ꯈꯨꯔꯦ ꯏꯁꯇꯤꯝ ꯇꯧꯅꯕ ꯅꯣꯡꯃꯥꯡꯈꯥ ꯐꯨꯠꯂꯤꯌꯦ ꯀꯣꯞ ꯁꯤꯔꯥꯞ ꯑꯃ ꯊꯛꯆꯜꯂꯣ ꯑꯗꯨꯒꯤꯔꯣ ꯆꯠꯂꯦꯀꯣ ꯍꯥꯏꯁꯦ ꯏꯇꯥꯒꯤ ꯆꯥꯛꯁꯪꯗꯨꯕꯨ ꯀꯌꯥꯝ ꯊꯥꯞꯀꯦ ꯐꯣꯟꯀꯣ 60 ꯃꯤꯅꯤꯠ ꯑꯣꯏꯕꯒ ꯑꯗꯨꯝ ꯃꯨꯊꯠꯂꯒꯦꯀꯣ ꯁꯔꯀꯥꯔꯤ ꯆꯀ꯭ꯔꯤꯔꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠꯂ ꯀꯔꯝꯃꯥꯏꯅꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯀ꯭ꯔꯤ ꯇꯧꯗ꯭ꯔꯗꯤ ꯍꯤꯡꯕ ꯆꯥꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏꯕ
1994 95 91ꯗ ꯄꯣꯛꯑꯗꯤ ꯆꯍꯤ 30 ꯅꯤꯊꯣꯏ ꯐꯩ ꯅꯝꯕꯔꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯤꯟꯐꯥ ꯄꯨꯅꯤ? ꯆꯍꯤ 30ꯗꯤ ꯁꯨꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯃꯆꯥꯅꯨꯄꯤ ꯂꯩ, ꯂꯩꯁꯥꯕꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏ꯫ ꯃꯁꯤꯡ ꯁꯨꯗꯦ ꯁꯤꯗꯤ꯫